viewers, welcome back to my channel. As well as blog su sema ngamdre adubo nangkigeni soidana makki ajukse thengasu thengna ngatang mayam unadabu kuire na live sing ngatang thajarakpani adu loina makki tumnara madubdi male thabak sam chelle hanakse aigi tongana personal thabak kra sum chachaba aduna blog sema su nangdre nahan ki otuse kugi ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯊꯥꯒꯠꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤꯕꯨ ꯕ꯭ꯂꯣꯛꯁꯦ ꯑꯃ ꯅꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯑꯦ ꯃꯩꯅꯥꯝ ꯗꯤꯄꯛ ꯏꯌꯥꯝꯕ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣ ꯃꯇꯥꯡ ꯊꯝꯖꯗ꯭ꯔꯦ ꯁꯨꯝ ꯃꯌꯥꯝꯁꯤ ꯎꯅꯗꯕ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩ ꯊꯕꯛꯁꯨ ꯈꯔ ꯆꯤꯟꯕ ꯍꯟꯗꯛꯁꯤꯀꯣ ꯑꯗꯨꯅ ꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯀꯔꯝꯕ ꯃꯇꯥꯡ ꯇꯧꯁꯤꯒꯦ ꯁꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯦꯅꯤ ꯇꯣꯄꯤꯛ ꯑꯃ ꯁꯨꯝ ꯈꯟꯅ ꯅꯩꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪ ꯁꯨꯝ ꯅꯩꯅꯁꯨ ꯌꯥꯏ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯒꯨꯝꯁꯦ ꯊꯦꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅꯀꯣ ꯑꯩꯁꯤ ꯍꯟꯗꯛꯁꯤ ꯑꯩꯉꯣꯟꯗ ꯑꯩ ꯌꯨꯝꯒꯤ ꯌꯥꯝ ꯑꯆꯤꯟꯕ ꯌꯥꯝ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯆꯤꯟꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯆꯥꯅ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯇꯣꯄꯤꯛꯁꯤꯡ ꯑꯩ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯖꯗ꯭ꯔꯤ ꯗꯦꯟ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯑꯃꯗꯤ ꯑꯩꯅ ꯊꯝꯖꯒꯦꯅ ꯈꯟꯖꯔꯝꯕ ꯃꯌꯥꯝꯗꯨ ꯁꯨꯝ ꯉꯝꯗꯗꯅ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯀꯨꯏꯔꯣꯏ ꯄꯪꯀꯨꯏ ꯀꯨꯏꯒꯗꯕꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕ ꯉꯝꯁꯤꯜꯂꯛꯑꯒꯅꯤꯀꯣ ꯌꯥꯅꯤ ꯌꯥꯅꯕ ꯂꯣꯏꯅ ꯇꯧꯖꯔꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯁꯥꯎꯟꯁꯤ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯥꯎꯟ ꯇꯥꯕꯤꯕ꯭ꯔꯥ ꯃꯩꯅꯝ ꯗꯤꯄꯛꯅ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯅꯦ ꯑꯇꯩꯗꯤ ꯈꯪꯗ꯭ꯔꯦ ꯂꯥꯏꯠꯁꯨ ꯈꯔ ꯅꯝꯕꯤꯔꯛꯑꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ ꯌꯨꯝꯒꯤ ꯊꯕꯛ ꯆꯤꯟꯕ ꯍꯥꯏꯁꯤ ꯑꯗꯨꯝ ꯆꯤꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯆꯪꯉꯛꯄꯁꯤꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇ ꯉꯥꯏ ꯍꯥꯏꯇꯥꯔꯦ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯕꯒꯤ ꯊꯕꯛ ꯃꯔꯣꯟ ꯑꯃ ꯇꯥꯏ ꯌꯥꯝꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯃꯦꯗꯝ ꯗꯤꯄꯛꯁ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯀꯦ ꯂꯥꯏꯠ ꯑꯅꯤ ꯐꯥꯎꯗꯤ ꯇꯧꯕꯤꯔꯦ ꯊꯦꯡꯛ ꯌꯨ ꯂꯥꯏꯠ ꯇꯧꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯇꯧꯕꯤꯔꯛꯀꯗꯕꯁꯤꯡ ꯄꯨꯝꯅꯃꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯂꯣꯅꯦ ꯀꯔꯤ ꯇꯣꯄꯤꯛ ꯇꯧꯁꯤꯒꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯇꯨꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯅꯩꯅꯔꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯗꯤ ꯁꯨꯝ ꯃꯃꯥꯡꯗ ꯅꯩꯅꯈꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯇꯧꯁꯤ ꯌꯥꯏ ꯅꯩꯔꯁꯦ ꯆꯦꯅꯦꯜ ꯑꯣꯀꯦ ꯅꯩꯔꯁꯦ ꯆꯦꯅꯦꯜ ꯇꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯁ ꯅꯩꯔꯁꯦ ꯆꯦꯅꯦꯜ ꯗꯦꯟ ꯁꯤꯡꯒꯖꯤꯠ ꯒꯨꯗ ꯏꯚꯤꯅꯤꯡ ꯏꯌꯥꯝꯕ ꯑꯣꯀꯦ ꯁꯤꯡꯒꯖꯤꯠ ꯂꯥꯛꯑꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯁꯤꯡꯒꯖꯤꯠ ꯂꯥꯛꯄꯗ ꯈꯛꯇꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤꯁꯤ ꯑꯇꯩꯁꯨ ꯅꯨꯡꯉꯥꯏꯖꯩꯀꯣ ꯁꯤꯡꯒꯖꯤꯠꯁꯤꯅ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯌꯥꯝ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯩ ꯆꯦꯅꯦꯜꯁꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯌꯥꯝꯁꯨ ꯇꯧꯕꯤꯔꯛꯑꯣ ꯉꯥꯉꯣꯝ ꯄꯤꯡꯀꯤꯌꯥ ꯀꯀꯥ ꯀꯩ ꯃꯇꯥꯡꯒꯤꯅꯣ ꯑꯩ ꯃꯇꯥꯡ ꯊꯝꯖꯗ꯭ꯔꯦ ꯉꯁꯤꯗꯤꯀꯣ ꯁꯨꯝ ꯂꯥꯏꯚ ꯊꯥꯗꯕꯁꯨ ꯀꯨꯏꯔꯦ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯕꯁꯨ ꯉꯝꯗꯕ ꯀꯨꯏꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯁꯨ ꯃꯌꯥꯝꯅ ꯈꯪꯍꯟꯖꯒꯦꯅ ꯃꯌꯥꯝꯅ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯅꯕ ꯇꯣꯄꯤꯛꯇꯤ ꯃꯌꯥꯝ ꯊꯝꯕꯤꯔꯛꯑꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤ ꯑꯩꯅ ꯍꯟꯗꯛꯀꯤ ꯇꯣꯉꯥꯟꯕ ꯄꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯏꯚꯟ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕ ꯈꯣꯠꯄꯁꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯅꯪꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯍꯦꯛ ꯌꯥꯕꯒ ꯅꯪꯕꯒ ꯁꯨꯝ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯌꯥꯝꯅ ꯈꯪꯍꯟꯖꯒꯦꯅ ꯗꯦꯟ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯈꯪꯕꯤꯅꯤꯡꯕ ꯍꯪꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯁꯨꯝ ꯃꯇꯥꯡꯗꯨ ꯑꯗꯨꯝ ꯅꯩꯅꯁꯤ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯁꯨꯝ ꯇꯧꯖꯔꯛꯄꯅꯤꯀꯣ ꯀꯩꯅꯣꯁꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯨꯝꯁꯨ ꯇꯨꯝꯅꯤꯡꯉꯛꯇꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯊꯕꯛꯁꯨ ꯈꯔ ꯁꯨꯝ ꯆꯠꯆꯔꯧꯕ ꯑꯗꯨꯅ ꯈꯤꯇꯪ ꯋꯥꯕ ꯑꯩꯉꯣꯟꯗꯀꯣ ꯑꯣꯀꯦ ꯑꯥꯔ ꯑꯥꯏ ꯏꯝꯐꯥꯜ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯒꯨꯗ ꯏꯚꯤꯅꯤꯡ ꯕ꯭ꯔꯣꯗꯔ ꯆꯥꯛ ꯆꯥꯖꯔꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯇꯣꯏꯅ ꯇꯠꯇꯅ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯂꯣ ꯀꯔꯤ ꯃꯇꯥꯡꯗ ꯅꯩꯅꯁꯤꯒꯦ ꯇꯧꯕꯗꯣ ꯍꯥꯏꯗꯤ ꯀꯔꯤ ꯁꯨꯝ ꯈꯟꯅ ꯅꯩꯅꯕ ꯌꯥꯕꯁꯤꯡꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯁꯨꯝ ꯊꯝꯕꯤꯔꯛꯂꯣ ꯃꯌꯥꯝꯅ ꯊꯝꯕꯤꯕꯗꯨꯗꯒꯤ ꯈꯪꯒꯠꯆꯕꯅꯤ ꯈꯪꯗꯦ ꯑꯗꯨ ꯁꯨꯝ ꯅꯩꯅꯈꯤꯕꯅꯤ ꯈꯪꯗꯦ ꯑꯃꯗꯤ ꯇꯧꯔꯁꯦ ꯇꯥꯔꯦꯀꯣ ꯁꯛꯐꯝꯁꯦ ꯑꯩ ꯈꯔ ꯆꯦꯟꯖ ꯇꯧꯔꯕꯅꯦ ꯍꯟꯗꯛꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯅꯠꯇꯦ ꯊꯕꯛ ꯇꯧꯗ ꯌꯥꯗꯕ ꯊꯕꯛ ꯈꯔ ꯂꯩꯕ ꯑꯗꯨꯅꯅꯤ ꯔꯤꯁꯤꯀꯥꯟꯇ ꯋꯥꯍꯦꯡꯕꯝ ꯔꯤꯁꯤꯀꯥꯟꯇ ꯑꯣꯀꯦ ꯋꯦꯜꯀꯝ ꯕꯦꯛ ꯇꯨ ꯃꯥꯏ ꯆꯦꯅꯦꯜ ꯔꯤꯁꯤꯀꯥꯟꯇ ꯋꯥꯍꯦꯡꯕꯝ ꯑꯣꯀꯦ ꯑꯗꯨꯅ
ꯑꯩꯗꯤ ꯊꯦꯡꯉꯦ ꯀꯅꯥꯝꯇ ꯊꯣꯛꯄꯤꯔꯛꯑꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯕꯅꯦ ꯂꯥꯏꯚꯁꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯣꯛꯄꯤꯔꯛꯄ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯄꯨꯡ 10ꯒꯤ ꯃꯇꯨꯡꯗ ꯂꯥꯏꯚ ꯊꯥꯕꯁꯤꯗ ꯊꯣꯛꯄꯤꯔꯛꯄꯁꯤ ꯇꯁꯦꯡꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯑꯃꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯒꯦ ꯍꯣꯏ ꯑꯇꯣꯞꯄꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯨꯕꯨ ꯉꯟꯅ ꯇꯨꯝꯈꯤꯕꯒꯤ ꯑꯣꯔ ꯇꯟꯖꯥ ꯆꯥꯅ ꯇꯨꯝꯈꯤꯕꯒꯨꯝꯕ ꯀꯩꯒꯨꯝꯕ ꯁꯨꯝ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅ ꯈꯟꯖꯩ ꯇꯥꯔꯦ ꯔꯤꯁꯤꯀꯥꯟꯇ ꯋꯥꯍꯦꯡꯕꯝ ꯏꯌꯥꯝꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩ ꯏꯔꯣꯝꯕ ꯆꯥꯖꯔꯦꯀꯣ ꯏꯔꯣꯝꯕ ꯆꯥꯖꯔꯦ ꯅꯣꯏꯗꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯃꯌꯥꯝꯒꯤ ꯃꯊꯦꯜꯁꯨ ꯈꯔꯒ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯤ ꯀꯃꯦꯜꯗ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯣꯀꯦ ओके ꯏꯌꯥꯏꯊꯣꯏꯕ ꯋꯥꯊꯥꯟ ꯑꯩꯈꯣꯏꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯣꯀꯦ ꯌꯣꯡꯆꯥꯛ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯣꯡꯆꯥꯛꯅꯤ ओके बुद्धि वरकम थागतसरी ओके वेलकम बुद्धि वरकम यम नुंगाइजै ꯑꯩꯒꯤ ꯂꯥꯏꯚꯇ ꯂꯥꯛꯄꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯝ ꯃꯌꯥꯝꯅ ꯁꯤꯡꯒꯖꯤꯠ ꯁꯧꯒ꯭ꯔꯤ ꯆꯥꯔꯦ ꯏꯌꯥꯝꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯁꯤꯡꯒꯖꯤꯠ ꯁꯧꯒ꯭ꯔꯤꯁꯤꯁꯨ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯗꯤꯛꯁꯀꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯐꯦꯚꯣꯔꯥꯏꯠ ꯗꯤꯛꯁꯀꯤ ꯃꯅꯨꯡꯗ ꯑꯃꯅꯤ ꯑꯗꯨꯅ ꯁꯧꯒ꯭ꯔꯤꯁꯤ ꯑꯌꯥꯝꯕ ꯀꯥꯂꯦꯟꯗ ꯆꯥꯕꯅꯁꯨ ꯍꯦꯟꯅ ꯍꯥꯎꯕꯅꯤ ꯍꯧꯖꯤꯛ ꯁꯥꯒꯠꯂꯛꯑ ꯃꯇꯝꯅꯤꯅꯀꯣ ꯁꯧꯒ꯭ꯔꯤ ꯌꯥꯝ ꯍꯥꯎꯒꯅꯤ ओके निंथौजम यम नुआई नहाकी चैनल येंबा थैंक यू सो मच ओके निंथौजम मैमना नुआई ताकपिरकपा थागतपिरकपा सजेशन पिबिरकपा अदुतने तराम ओक्सगदबसी मरुना सजेशन पिबिरकपा ऋषिकांत ओयंगबम इयाम्बा येन चारे अस ऋषिकांत दे हौब चारेदना मैम से खरा हाबिरो हजिक नोटिफिकेशन लेरिसि मी ऑलमोस्ट 23 24 हाय नेरे असी मयाम की मथेल से खरा सुम आदि ऐदन ngang नथबको ऐसि मखा ताना हाइजेकिगे मयाम की इंसांग मयाम की मथेल असी वारी सानबसु यम नुवाइजे हेतारेको इबिरो थाबिरो मयाम ओके अदुना थमजनिंगिबो वाफम से तसेंगने कोइदे मयाम कमेंट गापुना ऐगी मन की बात खरा हाइजेगे थमोई की पाउदो माइतारे मन की बात से कोई कनोना सो याम हौदोबने पीएम नसो को ओके निंतुजो कांगसोय चाय थैंक यू ओके याय तोइबो वथान को याम ngasiदी कई वरिनो तौदुसे आई वरी थोदोंना लेद्री को प्रिया निंतुजो सोइबम nga ga चारे अहाव याम चानरे साक लमसले तारे मयाम खरा हेन हाव ga चारी सो हाइबिरो असंबा कांगसोय सो याम हावबनी ओके याम नुआई को सिने लाइव की नुआई बसे लाइव त सुम सकमक लोइना उनत तारगा सो आइगे सक्सिदि मयाम नु उबिरी अदुगा अइना मु मयाम की कमेंट मयाम की थमोइदि लेबा थमोइदि पिबिरेबा कमेंट मखैसि अइना मु उजरिबा ngaकने अइना पाजरगा मयाम सि खंगमिनबा उमिनबा सब मानरे तारे को सिनि लाइव तोबगी कानाबा नुआई बाइसि यंगो सि कोई याम क्यामतिक नुआइरे को कोई मयाम सि लोइना पुनबगी तंजा सुम आई लौजरंग होनजरे तारे मतम खत ngaइमिनसि अदुगा तसेंगना जुम्बालो लमजिंग की मतंगदा मयामने येंबिहौदबा अमुख रिपीट तौबिरो काने यासु हाइबिरकसिंदो वंस थाग्रबा टॉपिक अमसे अमुक रिपीट तौर थाबा हाइबसि तंग फजबा सुवाले अदुगा यादबा खरसु लेय हातारेको मैम हम थम्बिरे तारे जुमालो लमजिंग की सिंदो ताहौदबा याम लई हाइदना हाइबिरकसु याम यावे अदु मखोइ सिंदुदा आइना थमजिंगिसि तसेंगना येंबिनिंगदुना हाइबिरकपु ngaकनिको बट तबुतबो आइना कोइगी आई चैनल सिदा प्लेलिस्ट अमम लोइ थमे तारेको प्लेलिस्ट सिदा जुमालो लमजिंग हाइदना जुमालो लमजिंग खक हाइबा माने देन अदुगा जुमालो लमजिंग सीरीज हाइबमने अनि तोना कोइ प्लेलिस्ट याव लेबने तारे अदुदा हेट एपिसोड 1 दगिना 46 47 अदाय बुक थमगिबा टॉपिक कनो सिंजे जुमालो लमजिंग एपिसोड 9 थमगिबा टॉपिक तोन टॉपिक सिंजे लोइना मु यावरम हे तारे सिते मयामना खरा
ꯌꯦꯡꯕꯤꯔꯒꯗꯤ ꯄ꯭ꯂꯦꯂꯤꯁꯇ ꯆꯪꯉꯒ ꯌꯦꯡꯕꯤꯔꯒꯗꯤ ꯂꯣꯏꯅ ꯑꯄꯥꯝꯕ ꯃꯃꯤꯡꯗ ꯊꯣꯟꯕꯤꯔꯣ ꯊꯤꯕꯤꯔꯣ ꯁꯔꯁ ꯇꯧꯕꯤꯔꯣ ꯂꯣꯏꯅ ꯐꯪꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯃꯈꯩꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯈꯩꯒꯤ ꯑꯣꯏꯅꯗꯤꯀꯣ ꯈꯔꯁꯨ ꯋꯥꯖꯈ꯭ꯔꯤꯕꯅꯦ ꯑꯗꯣ ꯁꯨꯝ ꯑꯗꯨꯁꯨ ꯑꯩ ꯇꯟꯖꯥ ꯌꯦꯡꯉ ꯊꯥꯖꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯍꯧꯖꯤꯛꯁꯤ ꯍꯥꯟꯅꯗꯤ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯑꯃꯃꯝ ꯁꯦꯝꯃꯗꯤ ꯄꯦꯟꯗꯗꯅ ꯅꯣꯡꯃꯗ ꯑꯅꯤꯕꯨ ꯁꯦꯝꯒꯠꯂꯛꯄ ꯌꯥꯎꯔꯝꯃꯤꯕꯅꯤꯀꯣ ꯑꯩ ꯅꯪꯕ ꯃꯇꯝꯗꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯁꯤꯌꯥꯔ ꯁꯨꯝ ꯇꯧꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤꯅ ꯁꯟꯗꯦꯗ ꯊꯥꯈꯤꯕꯗꯒꯤ ꯉꯁꯤ ꯇ꯭ꯌꯨꯁꯗꯦ ꯌꯧꯔꯐꯥꯎꯗ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯅꯨꯃꯤꯠ ꯅꯤ니 ꯐꯥꯎꯁꯤ ꯑꯃꯨꯛ ꯑꯩ ꯊꯥꯕ ꯉꯝꯗ ꯂꯩꯔꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯅꯤꯋꯦ ꯑꯩ ꯀꯃꯦꯟ ꯈꯔ ꯄꯥꯖꯒꯦ ꯃꯤꯁ ꯔꯍꯥꯃꯅꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏ ꯈꯪꯖꯗꯕ ꯀꯥꯟꯅꯕ ꯊꯝꯂꯛꯎ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯒꯤꯇꯥꯟꯖꯂꯤ ꯊꯣꯛꯆꯣꯝ ꯊꯦꯡꯛꯁ ꯑꯣꯀꯦ ꯋꯦꯜꯀꯝ ꯑꯣꯀꯦ ꯑꯗꯨꯅ ꯃꯄꯨꯡ ꯑꯣꯏꯅ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤ ꯑꯣꯏꯅꯗꯤ ꯑꯌꯥꯝꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯇꯉꯥꯏꯐꯗꯕ ꯌꯨꯝꯕꯥꯜꯂꯣꯟꯗ ꯌꯨꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯇꯉꯥꯏꯐꯗꯕꯁꯤꯡꯗꯤ ꯑꯌꯥꯝꯕꯅꯗꯤ ꯊꯝꯖꯈ꯭ꯔꯦ ꯗꯦꯟ ꯑꯗꯨꯗ ꯄꯜꯍꯧꯗꯕ ꯑꯗꯨꯗ ꯄꯟꯕꯗ ꯋꯥꯠꯍꯧꯕ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯃꯁꯨ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯁꯨ ꯌꯦꯡꯃꯤꯟꯅꯁꯦ ꯇꯥꯃꯣ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯂꯩꯁꯦ ꯀꯔꯣꯝꯗ ꯑꯣꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯁꯤꯁꯤ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯞꯇꯁꯨ ꯊꯝꯖꯈ꯭ꯔꯕꯅꯤꯀꯣ ꯇꯁꯦꯡꯅ ꯃꯁꯤ ꯃꯃꯥꯡꯉꯩꯗ ꯂꯩꯔꯝꯕꯁꯦ ꯂꯥꯏꯗ ꯂꯩ ꯀꯠꯄꯁꯤ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯏꯒꯤ ꯈꯔꯁꯨ ꯂꯩ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯀꯣꯛꯁꯤꯅ ꯑꯩ ꯏꯁꯥꯔꯣꯝꯗ ꯑꯣꯜꯂꯛꯄ ꯁꯨꯃꯥꯏꯅ ꯁꯤ ꯇꯧꯒꯗꯕꯅꯦ ꯍꯥꯏꯗꯅ ꯄꯤꯔꯝꯕ ꯀꯃꯦꯟꯁꯨ ꯂꯩ ꯑꯗꯒꯤ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠꯇ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯃꯀꯣꯛꯇꯨꯅ ꯂꯥꯏꯔꯣꯝꯗ ꯑꯣꯟꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕꯁꯨ ꯌꯥꯎꯔꯤ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇꯗꯤ ꯃꯀꯣꯛꯁꯤꯅ ꯑꯩꯉꯣꯟꯂꯣꯝꯗ ꯊꯥꯡꯉꯒ ꯈꯨꯔꯨꯝꯒꯗꯕ ꯑꯩꯉꯣꯟꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯑꯗꯨꯒ ꯃꯃꯥꯏꯗꯨꯅ ꯐꯖꯔꯕ ꯁꯛꯐꯝ ꯃꯃꯥꯏꯗꯨꯅ ꯑꯩꯅ ꯊꯥꯖꯅ ꯈꯨꯔꯨꯝꯖꯔꯤꯕ ꯏꯁꯣꯔ ꯑꯗꯣꯝꯗ ꯑꯣꯟꯁꯤꯟꯕꯤꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯦ ꯁꯤꯃ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤꯀꯣ ꯑꯗꯣ ꯃꯁꯤ ꯑꯩꯒꯤꯃꯛꯅ ꯆꯨꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕꯗꯤ ꯁꯤ ꯇꯧꯅꯩ ꯃꯌꯥꯝꯅ ꯑꯗꯨꯒ ꯃꯁꯤ ꯇꯉꯥꯏ ꯐꯗꯅ ꯑꯜꯇꯔꯅꯦꯇꯤꯞꯇ ꯁꯨꯝ ꯆꯠꯅꯕꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯌꯥꯎꯏꯀꯣ ꯑꯗꯨꯅꯤ ꯑꯣꯀꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯄ꯭ꯔꯤꯌꯥ ꯅꯤꯡꯊꯧꯖꯝ ꯅꯍꯥꯛꯅ ꯏꯕꯤꯔꯤꯕ ꯀꯃꯦꯟ ꯑꯃꯗꯤ ꯍꯦꯟꯅ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯕꯗ ꯈꯔ ꯃꯇꯦꯡ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩ ꯕ꯭ꯂꯣꯛꯁꯨ ꯁꯦꯝꯖꯔꯛꯀꯦ ꯑꯩꯅ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯍꯥꯏꯁꯤ ꯐꯅꯗꯤ ꯌꯥꯝꯈ꯭ꯔꯦ ꯑꯇꯣꯞ ꯑꯇꯣꯞꯄ ꯕ꯭ꯂꯣꯛꯁꯨ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯕꯁꯨ ꯀꯣꯡꯒꯥꯏ ꯑꯃꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯣꯏꯁꯤꯟꯗꯕꯗꯤ ꯄꯨꯡꯗꯣꯛ ꯇꯣꯛꯈ꯭ꯔꯒ ꯑꯩ ꯅꯨꯡꯇꯤꯒꯤ ꯕ꯭ꯂꯣꯛ ꯁꯦꯝꯒꯠꯆꯔꯝꯃꯤꯁꯤꯡꯁꯤ ꯉꯝꯗ꯭ꯔꯤꯁꯤꯅꯦ ꯍꯥꯏꯇꯥꯔꯦꯀꯣ ꯇꯥꯏꯃꯤꯡꯁꯤꯅ ꯍꯥꯏꯗꯤ ꯑꯩꯉꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯄ ꯈꯔ ꯂꯩ ꯑꯩꯒꯤ ꯃꯇꯝꯅ ꯌꯥꯗꯅ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯒꯤ ꯁꯛꯐꯝꯁꯨ ꯈꯔ ꯍꯣꯡꯉꯕꯅꯦ ꯑꯣꯀꯦ ꯑꯩꯒꯤ ꯀꯨꯏꯅꯗꯤ ꯊꯥꯖꯒꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯏꯔꯤꯛ ꯆꯨꯝ ꯊꯥꯕꯤꯔꯛꯑꯣ ꯑꯣꯀꯦ ꯃꯌꯥꯝ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯦ ꯑꯩꯅ ꯉꯥꯡꯕ ꯅꯠꯇꯕ ꯃꯌꯥꯝꯁꯨ ꯇꯥꯕꯤ ꯂꯩꯔꯦ ꯃꯌꯥꯝꯅꯁꯨ ꯈꯔ ꯍꯪꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯔꯦꯀꯣ ꯆꯥꯛ ꯆꯥꯔꯕ ꯇꯥꯃꯣ ꯄ꯭ꯔꯕꯤꯟꯅ ꯌꯥꯝꯕꯦꯝ ꯆꯥꯛ ꯆꯥꯔꯦ ꯄ꯭ꯔꯤꯌꯥꯅꯤꯊꯣꯏ ꯑꯣꯀꯦ ꯁꯣꯏꯗꯅ ꯁꯦꯝꯕꯤꯔꯛꯀꯦꯅ ꯊꯥꯖꯩ ꯑꯣꯀꯦ ꯁꯦꯝꯖꯔꯛꯀꯦꯁꯦ ꯑꯩ ꯁꯣꯏꯗꯅ ꯑꯃꯨꯛꯀꯤ ꯑꯗꯨꯝ ꯊꯝꯃꯛꯀꯦꯀꯣ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯁꯤꯗꯩꯗꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯁꯨꯝ ꯅꯪꯒꯅꯤꯗ ꯑꯩ ꯊꯕꯛ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝꯅ ꯈꯟꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯄꯥꯏꯖꯔꯛꯑꯅꯤ ꯔꯦꯗꯤꯗꯨꯅ ꯂꯣꯏ ꯂꯩꯔꯕꯅꯦ ꯔꯦꯀꯣꯔꯠ ꯇꯧꯕꯁꯤꯇꯕꯨ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯠꯂꯒ ꯊꯥꯗꯣꯛꯈꯤꯕ ꯌꯥꯕ ꯄꯣꯠꯃꯛꯁꯨ ꯅꯠꯇꯕꯅꯤꯅ ꯖꯁ ꯑꯩꯈꯣꯏꯒꯤ ꯔꯦꯀꯣꯔꯠ ꯈꯔꯗꯤ ꯇꯧꯕ ꯗꯔꯀꯥꯔ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯁꯨꯝ ꯈꯔ ꯑꯩꯉꯣꯟꯗ ꯅꯪꯗꯕꯗꯨꯅꯤ ꯏꯌꯥꯝꯕ ꯀꯗꯥꯏꯗꯒꯤꯅꯣ ꯌꯥꯝ ꯔꯤꯁꯤꯀꯥꯟꯇ ꯌꯥꯝꯕꯦꯝ ꯔꯤꯁꯤꯀꯥꯟꯇ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯑꯣꯀꯦ ꯑꯩ ꯍꯩꯔꯣꯛꯇꯒꯤꯅꯤ ꯃꯤꯡꯅ ꯀꯥꯃꯦꯁꯣꯔ ꯑꯣꯀꯦ ꯑꯗꯨꯅ ꯂꯥꯏꯐꯁꯦ ꯌꯥꯝ ꯊꯦꯡꯉꯒꯗꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕ ꯌꯥꯝ ꯇꯟꯅꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯇꯣꯄꯤꯛ ꯑꯃ ꯊꯝꯃꯒ ꯐꯖꯅ ꯃꯊꯪ ꯇꯣꯄꯤꯛꯇꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯍꯥꯏꯊꯔꯛꯑꯕ ꯑꯣꯏꯔꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯃꯦꯟ ꯊꯥꯕꯤꯔꯛꯏꯕꯁꯤꯡꯅ ꯑꯃꯨꯛ ꯁꯥꯎꯅꯤꯡꯗꯣꯏꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯃꯥꯏ ꯋꯥꯔꯤ ꯂꯤ ꯂꯩꯔꯦꯅ
ꯑꯗꯨ ꯉꯁꯤꯒꯤꯅ ꯑꯃꯨꯛ ꯑꯩꯅ ꯊꯝꯖꯔꯤꯁꯤꯅ ꯀꯃꯦꯟ ꯑꯔꯥ ꯀꯃꯦꯟꯁꯤ ꯄꯥꯖꯔꯒꯦ ꯁꯤꯅꯤꯗ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯏꯚ ꯊꯥꯕ ꯑꯣꯜꯃꯣꯁ ꯃꯤꯅꯤꯠ 35 ꯐꯥꯔꯦ 35 ꯈꯔ ꯍꯦꯜꯂꯦ 36 ꯐꯥꯗꯣꯔꯦ ꯑꯣꯀꯦ ꯍꯪꯕꯤꯔꯛꯑꯣ ꯀꯣꯏꯁꯟ ꯇꯥꯟꯅꯔꯁꯤ ꯅꯩꯅꯔꯁꯤ ꯑꯩꯅ ꯂꯣꯏꯅꯃꯛ ꯈꯪꯕ ꯎꯕꯗꯤ ꯅꯠꯇꯦ ꯈꯪꯖꯕ ꯅꯩꯅꯖꯔꯕ ꯎꯖꯕ ꯈꯔꯗꯨꯗꯤ ꯑꯗꯨꯃꯛ ꯁꯤꯌꯔ ꯇꯧ ꯃꯌꯥꯝꯒ ꯁꯤꯌꯔ ꯇꯧꯃꯤꯟꯅꯗꯨꯅ ꯈꯪꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗ ꯂꯧꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣꯀꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯃꯤꯅꯤꯠ 20 ꯃꯨꯛꯇꯪꯅꯤ ꯊꯥꯖꯒꯗꯧꯕꯁꯦ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯃꯤꯅꯤꯠ 36 ꯂꯣꯏꯔꯦꯀꯣ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯣꯏ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯤ ꯃꯌꯥꯝꯗ ꯗꯤꯁꯇꯔꯕ ꯇꯧꯕ ꯑꯣꯏꯅ ꯊꯣꯛꯑꯗ꯭ꯔꯥ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯃꯗꯤ ꯑꯩ ꯄꯥꯝꯖꯗꯦ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯈꯤꯒꯅꯤ ꯃꯌꯥꯝꯅ ꯊꯝꯍꯟꯅꯤꯡꯕ ꯑꯗꯒꯤ ꯃꯄꯨ ꯑꯣꯏꯅ ꯑꯩꯅ ꯄꯥꯝꯖꯔꯤꯁꯦ ꯑꯇꯩ ꯅꯠꯇꯦ ꯑꯩ ꯆꯦꯅꯦꯜꯁꯤꯗ ꯃꯌꯥꯝ ꯀꯩ ꯍꯥꯏꯅꯤ suggestion only suggestion I'm watching your suggestion good suggestion not bad suggestion ꯑꯐꯕ ꯁꯖꯦꯁꯟꯁꯤꯡꯗꯣ ꯆꯦꯅꯦꯜ ꯑꯁꯤꯅ ꯇꯧꯍꯟꯅꯤꯡꯕ ꯁꯤ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯐꯖꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯀꯌꯥꯒꯤ ꯁꯖꯦꯁꯟꯗꯣ ꯑꯍꯟꯁꯤꯡꯗꯒꯤꯁꯨ ꯅꯍꯥꯁꯤꯡꯗꯒꯤꯁꯨ ꯂꯣꯏꯅꯃꯛ ꯑꯩ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯊꯕꯛꯁꯤ ꯄꯪꯆꯠ ꯆꯠꯄꯁꯤꯅ ꯉꯥꯛꯄ ꯄꯣꯊꯥꯕ ꯐꯪꯗ꯭ꯔꯦ ꯍꯧꯖꯤꯛꯁꯤ ꯄꯨꯡ 10:30 ꯇꯥꯔꯝꯃꯅꯤ 10:30 ꯁꯤꯗꯒꯤ ꯑꯃꯨꯛ ꯇꯨꯝꯅꯕ ꯍꯣꯠꯅꯔꯅꯤ ꯑꯗꯨꯅ ꯍꯌꯦꯡ ꯉꯟꯅ ꯍꯧꯅꯕ ꯍꯣꯠꯅꯔꯅꯤ ꯁꯤꯅꯤ ꯁꯤꯗꯩ ꯃꯊꯪ ꯊꯕꯛ ꯆꯠꯈꯤꯕ ꯑꯗꯨꯅ ꯅꯪꯗꯕ ꯍꯥꯏꯇꯥꯔꯦ ꯕ꯭ꯂꯣꯛ ꯁꯦꯝꯖꯕꯁꯤꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯃꯤꯅꯤꯠ ꯑꯃꯇ ꯉꯥꯏꯖꯒꯦ ꯃꯌꯥꯝ ꯀꯃꯦꯟ ꯍꯧꯖꯤꯛ ꯄ꯭ꯔꯕꯤꯅꯥ ꯌꯥꯝꯕꯦꯝꯒꯤ ꯃꯈꯥꯗ ꯑꯇꯣꯞꯄ ꯀꯃꯦꯟ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯗ ꯀꯨꯁꯨꯝꯂꯩ ꯀꯠꯄꯒꯤ ꯃꯔꯝ ꯈꯪꯅꯤꯡꯉꯤ ꯑꯣꯀꯦ ꯅꯤꯡꯊꯧꯖꯝ ꯕꯦꯔꯤ ꯒꯨꯗ ꯀ꯭ꯋꯦꯁꯟ ꯑꯥꯏ ꯊꯤꯡ ꯕꯦꯔꯤ ꯒꯨꯗ ꯀꯃꯦꯟ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯆꯩꯔꯥꯎꯕꯒꯤ ꯕ꯭ꯂꯣꯛ ꯃꯩ ꯉꯥꯏ ꯂꯩꯔꯕꯅꯤ ꯂꯣꯏ ꯌꯧꯔꯛꯑꯅꯤ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕꯒꯤ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯒꯧꯔꯤꯌꯥ ꯂꯥꯏꯅꯤꯡ ꯆꯩꯔꯥꯎꯕ ꯑꯅꯤꯃꯛꯀꯤ ꯃꯔꯝꯗ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯅꯕꯒꯤ ꯑꯗꯨꯗꯤ ꯅꯪꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯆꯩꯔꯥꯎꯕ ꯃꯌꯥꯗ ꯁꯨꯝ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯕꯨ ꯌꯧꯔꯕꯅꯦ ꯑꯗꯨꯕꯨ ꯁꯨꯝ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯔꯛꯀꯦ ꯅꯨꯃꯤꯠꯇꯨꯒꯤ ꯕ꯭ꯂꯣꯛꯁꯤꯗꯤ ꯐꯠ ꯂꯥꯎꯅ ꯁꯦꯝꯖꯔꯛꯄꯁꯨ ꯌꯥꯏꯀꯣ ꯑꯗꯨꯒ ꯈꯔ ꯂꯩꯔ ꯁꯦꯝꯃꯁꯨ ꯌꯥꯏ ꯁꯤꯒꯨꯝꯕ ꯈꯔ ꯁꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯆꯩꯔꯥꯎꯕꯒꯤꯁꯤ ꯉꯥꯏꯃꯤꯟꯅꯔꯁꯤꯀꯣ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯛꯀꯦ ꯑꯣꯀꯦ ꯅꯤꯡꯊꯧꯖꯝ ꯋꯥꯔꯧꯕꯤꯕ꯭ꯔꯣ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯦ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯒ ꯕ꯭ꯂꯣꯛ ꯁꯦꯝꯕ ꯅꯨꯃꯤꯠꯇꯨꯗ ꯑꯣꯏꯔꯁꯨ ꯂꯥꯏꯚ ꯑꯃꯨꯛꯀ ꯑꯩ ꯁꯤꯌꯔ ꯇꯧꯖꯔꯛꯑꯒꯦ ꯑꯣꯀꯦ ꯀꯃꯦꯟ ꯏꯒꯗꯧꯕ ꯃꯤꯁꯦ ꯌꯥꯎꯗ꯭ꯔꯕ ꯃꯥꯜꯂꯦ ꯂꯥꯏꯚꯁꯤꯗ ꯑꯣꯀꯦ ꯑꯣꯀꯦꯟꯒꯤ ꯀꯃꯦꯟ ꯃꯊꯪ ꯑꯇꯣꯞꯄ ꯑꯝꯇ ꯂꯥꯛꯇ꯭ꯔꯦ ꯀꯃꯦꯟ ꯑꯣꯔ ꯃꯦꯁꯦꯖ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯩ ꯂꯥꯏꯚ ꯊꯥꯔꯝꯃꯒ ꯐꯠ ꯂꯣꯏꯁꯤꯟꯈꯤꯕꯁꯤ ꯃꯌꯥꯝꯗꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯒꯗꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯅ ꯉꯥꯏꯍꯥꯛꯇꯪ ꯎꯅꯔꯒ ꯃꯌꯥꯝꯒ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯌꯦꯡꯁꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯗ ꯑꯗꯨꯁꯦ ꯃꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯀꯃꯦꯟ ꯁꯖꯦꯁꯟ ꯃꯌꯥꯝꯁꯦ ꯁꯤꯁꯤꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯁꯤꯅ ꯑꯩ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤꯐꯥꯎ ꯁꯤꯒꯤ ꯊꯥꯛꯁꯤꯗ ꯌꯧꯕ ꯉꯝꯖꯔꯛꯄꯅꯤ ꯑꯗꯨ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ ꯑꯃ ꯈꯔ ꯍꯦꯜꯂꯛꯄ ꯁꯤ ꯐꯥꯎꯕꯁꯤꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯏꯕ ꯑꯗꯒꯤ ꯑꯩꯕꯨ
suggestion pibiriba support tobiriba subscribe tobiriba mayamse aina ngasi photo kemta taw ngamdri hatare adubu ai ngamba ngamdaba pikpa chawba khangdi kaigum khradi loinamak natraso khangazaraga kaigum khradi tawgena khanjaba plan khadi lejai ngamusu oijage soidanamaki adubu yam kuiraroi khala sum tawjara ai tawna hona jara ne tare ko now singajit ki comment nama pajage torkani soidana yamana mayam ki damakta ado pk bu support tawba oina light nambadi sukaw gum simayam thank you so much singajit ke sigum wahi sinane ai yam puning thoka birisi ko sai joina haijabudune aduna singajit ki comment sina ai last ojarage kitang khachat loba warobuduna mit kitang miskol bi boro ya tare yam nuai na di sanaba yabune kitang ngan oramagadi anyway ngan mungalu thenga so mayam ki comment se yam nuai jai paba adu yam kuina thadre habagi warobiba di tawbi no mayam share khara tawbiyo 100k khara to namukto yo so much singajit okay yam nuai jai singajit na habiri bisimak mayam tawbiro tare 100k yam tun yon binaba tawbiro matamdudune aina khoi give away mak sum sinjara ken khanjari si mayam thingnabai tanjam lobjaraga okay adudi mayam thengi mayam nudi yam nuai na yengbiramgani aduga puning sang na yengbiri ai khangje adu any mayam hangbining budara sum ai gi number da hangbiro adumaina tawse yam sang tharaga mayam ju tumning ba kya ju tumba kawkhro tumandabsi so khwaidagi fattaba ama oibanina tumdaba yadi haktang ngan tumthanabagi tanjada lominarsi haktang unare yam nuaijare mayam punama aina ngangbu soikiba langkiba yawrasu punama ngakpiu haiba wafamse thamjage aduga horen comment da or whatsapp da nang saigada si wahisi hargadi hena fajarangani ka haina suggestion pibirakpa comment pibirakpado ado I khurana ngayarge tare okay adudi mayam mutang sada tension janabi tanjado lawjarage punama pu kaina nabiya thang nijari pinabesi kanglai pakna yai phare